mayambo ahanba maktada kanglei pungwari channel ki maikadiki biswa khwairapamna taram noksari ngasisu aiki subscribers na thabirakpa asing mathokiba wari ma mayamgi maphamda khudol tamjaraga haituna puduna laksari wari asi lithok sarapa matamda soiki belankiba kaya yorobasu mayamna nuksibiduna ngapi waituna hajari aduga mana channel asibu mapung phanbada saruk yabibo oina adomadomna like amadi subscribe share to biram haiduna hajari subscribe to bamatamda adomadomna bell icon to on to biramu mathangi wari thakalapa matamda adomadomgi phone da phangnabagi damakta adudi wari sia hunaba tawjarki wari asi ngasi dagina sahi ahumuki mamangda thokiba wari amakhangni wari asi tasengnamak loktak pata thoki boy banina aisho hojosi makti loktak pata aina thingnakhriba jaga ado sangsiluba matamda isada tu sungba amadi adumak phawri bani hanadi mafam ado aina kaya thoidukna khangludaba maramna mafam aduda sangsiluba matamda aingonda thingnarakriba pumnamak sing adudi ngasi maksu mitmang asida sangsangna uri matam ado aina pata wairu saibi salingai matamda thokiba thokdo amakhangni wairu saibi hairibasi atei kari sunati pata hangken pawra puraba matungda hi manungda nga phana pagidamakta wairu kharasu haptana pugani hangken pawra aduna isinga thadakraba matungda wairu singaduna hangken pawragi inmayai aduda wairu ado khajik sairaba matungda maduda nga eksanglakpaga nga singado inadu singkhalaga phagadoribani mayamna kangphalda khongda karida haibadi khongbanda inchinglaga nga phanariba mawngdugadi loktak pata insonduna nga phanariba mawong asigadi sukman hek manadre matam maduda aikhoigi yumthangnaba inama amaga isi amaga aduga aikhoi yumdagi khara mamang thangba sarukta leiba indomsa amaga aikhoisi pulapna inchingba chatlami khutamainam ama pairaga numidangi matam oibanina kangsu kaya masiklibani aduna kang siklabasu sikna insonba si nungtiki adamak chatlami asumna insomba satpa matamda nga si nungtigisu yamna phaba yawi aduga phadaba sodamak yawribani nongma gi daw haiduni asumna numit asidi ekhoisu kharanganna pata thokse hainakraba matungda pata kharanganna sangan saraga thoknarami adabu numit asidi nga amata laknaramdi maramasina aiga thangnana sominariba inam maduda aina asumna haiki inama nga somata phadi aidi tanbuta leda yumdoina saklasira khangdi aigi wahe ado taraba matungda inam adunasu asumna khummi hoine sangbana phagadori pratorisi ngasidi nga mata phadi nahankhagi iman manadi nahankhaidi innasi hek thadakibaga nga mayam su lakpani adabu ngasidi nga somata lakti kari tawraba sanu maisi su nahankhadigi hena nga na puraklibani mainamasi nahangidu yadabadagi ama singkrabani adabu karino ngasigi numidasi karino itawdawida nga phanadribasi inamaga iga khaktasunati atai singsu amata phanaramdi mata osum tawtana ngasidi nga amata phanade hainaraba matungda khuisi nghaktangdi innase solamlaba matungda yumda sangnarase hainaraklaga yumda sangnarakli asumna aikhoini yumda hek yoba matamda isanupi ahalna asumna hanglai ima karino ngasidi ngantana hanjalaida nahankadi thengna nga mayam amasu pharaktaine karino ngasidi nga so amata pharakti kadabu yawraki isanupigi wahang asida aina mo asumna khummi khangdrede ibema ngasidi nga amata lakti nangkai ka manade ngasidi nga amata laknataba sida aikhoi mayamsu sangnarase hainaraga sangnaraklibani kadawni matam sumanglaka tumit kang marakta laidu sarukpudi yumda nungaina sangnarase hainarapa matungda yumda loina sangnarakli namabo hoi amata nga phanati as karino khangdreda ngasigi matawasi nga so amata phadi aina haidakliba wafam asida isanupina mo asumna khummi pharisima hayeng kok phasarasani ngasigidi nga so amata phadre hairabanina ngantana tumtharo asumna isu phamungda sangsilaba matungda ngantana hekta tumthakhri masigi matung nongalaba matungda isu aigi hangem pawrasing asi kari da soibe yawge haiduna yamna kana sek tawrami adamna aina aigi hangem pawra asi yenglengai matamda yumthangna bada leiba ina masisu lakle ina maduna laklaba matungda aingonda sumna haiki as ibema ngaraki nga khupha adudi
ngasisu amuk tawraklabadi aidi onthongna tangkhreda inam asigi wafam asida aina asumna khummi khangtreda inama nongma nongmagi daw haidunida aikosu yengba taredana hingnabagi lanphamda lanthingnaриbanina aigi wafam asida inamana asumna khummi hoi yengba taredana ado horendi ngantana pata thoksiko nanggi haunabi kotha raga thabak tawbodo madu yaroiko masi hairamlaba matungda inam asisu mahak mayumda chatkre aisu aigi inasi segaiba mate khara yawe haiduna lang tawraga photlammi asumna numidang wairamgi matam oirakle numidang wairamgi matam masidai khoisu pa thokna bani haiduna semba saba pom namak loinare adumna semba saba pom namak loinarapa matungda magi hi dongnarapa matung aikhoisu pa tamna inchonba thoklammi namesidi aikhoisu ngarangdi nga yamna lakhidabado ngasidi amata tawdre ngasidi hanagi matonggo ngasi lakpa horaklammi asumna ngasi lakpa horakle haba matam nga phaba matamda nungairakpa matamni matam asida aikhoigi mamang thangbada leiba indomcha asi insona mahakti wiraklaba male isingda masa mathanta wiraklaga isingda hekta tasingkhre masigi matungda indomcha adasu mamid ado singlaba matungda gyan mangboi karibo hi mathakta aphinga phayoina kakhalakhi adabu isingda mi tasingkhrabani naikhoisu makhata na ngasi amata laklamdi mayamda karikumba amata pata nga phanaringai matamda mi ama hekta singkhrabadi pat aduda nga phariba singado nga mata phadi nga sakilamda sabhekta lepi maram masina idom sadana tasingkraba matung aikhoyasi nga mata pharamdi matawsum tawdana indom sasu masado thakthangni laktuna ingba horakle haiduna aikhoisu yum ngasisu yamna sangthana inasi swandabida yumda sanglaklaba matungda isanupida ina asumna haiki ibema ngasisu nga khara pharakle hairaka khallingai ki matamda mamang thangbada leiba nabo asi masasi tumningba mali uitharaklaba matungda mahaksu isingda tasingkhre mahakna adumna isingda tasingkhrabanina nga pharamba singadusu sab laung heta lepkhre matawasum tawdana ngasisu yamna kuina leitabi yumda laklabani mathangi numit asidai khoisu hanagi matagum pata inson basasi haina rapa matungda magi hi tongnaraga inson basatlammi adabu numit asidi nangkhai ekhoina inson ba sakiba numit singaduga ngasi satliba numit asiga iman manaramdi isa asisu karisu thudona tawdabida mafam marang khangdaba makhai tu asi khyok chongba horaklammi aina tu chongbagi matawadada ai ka saminariba inamaduna aingonda sum thanglakhi ibema kaidawrage nangbo nangkhai ki iman manadeda nangi nasado as inama khangdreda ngasi dai ki sasi tuama isungsungni nangkhai ki iman manade kari thokadarabano khangdreda ai ki sasi ai ki pakhumasi taraba matungda inama sinama asumna khummi era karisu thudona tawroida nangi nasana khajembagi oiramni nuksirasisu kharadi adum sitpanina nasada thingba matamda ingba phawba oiramba yai inama sina pirakliba pakhumasida aina amuk asumna khummi natide inama ngasigi sasi khangdi aiki sada nuksina thenglaga ingbagi tinati karigino khangdi hoine pharesi indo phajana gyantana sonaba tawro asi hainaraba matungda aikhoisu insonabani haiduna thorang tawrakle adubu aidi nahankhai aina insolamba mafam adudagi khara sakhatlaga hi adu khamlaga inson horaklammi adubu aidi mafam jaga asi midang matamnago oibaga kaya hena gyan tana phajana kupna yengsiludre aidi nahankhai soliba mafam asidagi laptana solibani haiduna isu adam solammi adubu inna mahoina insolhoriba mafam asiga aigadi yamna kana lapnabadi natabanina aisu innasi thadaraba matungda solage haiduna innasi somba horakle adamna innasi solingai matam asida aina hi khamna insoliba mafam asidagi khitam pulap laptana phumma malai phumma sigi wangmada ahangba khara leiba jani mafam adom thangba sarukta kadomdagino khangdi sing thangba sarukdagi su mali mafam adomaktada usiak sangku ama pairaklaba matungda ising adoda jamlaung hita tasingkhibagi mokholama ta bhoraklammi mokhol adu hekta kiba matamda aidi sasi hanadagi tuasi sunglaga leibaga mokhol asi hekta kibaga aisi isada soilauba am hekta phauki matam asimakta aidi aigi wakhaldasu asumna khalli karinoni hojiki matam sidabu
ꯀꯥꯏꯗꯒꯤ ꯎꯆꯦꯛ ꯁꯪꯒꯨꯅꯣ ꯄꯥꯏꯔꯛꯀꯗꯧꯔꯤꯕꯁꯤ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯑꯩꯁꯨ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯐꯨꯝꯊꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯣꯡꯏ ꯐꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃꯅ ꯆꯠꯄꯒꯤ ꯅꯩꯊꯦꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯀꯟꯅ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯑꯩꯅ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯏꯟ ꯁꯣꯟꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯩꯊꯦꯛꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨꯡ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯧꯅ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯁꯨ ꯇꯥꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯥꯗ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯟꯕꯗ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯑꯗꯨꯝꯅ ꯃꯈꯣꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯇꯥꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯕ ꯏꯟꯗꯣꯝꯆꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯂꯥꯎꯈꯤ ꯍꯩ ꯀꯅꯥꯅꯣ ꯅꯄꯥ ꯊꯣꯔꯩ ꯃꯆꯥ ꯑꯁꯨꯛ ꯊꯦꯡꯂꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯂꯛꯅꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯅꯩꯊꯦꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯏꯁꯤꯡꯗꯁꯨ ꯉꯥꯅꯨꯅ ꯀꯔꯤꯅ ꯏꯔꯣꯏꯔꯒ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜꯁꯨ ꯂꯦꯞꯄ ꯂꯩꯇꯦ ꯑꯗꯨꯝꯅ ꯃꯈꯣꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯛꯄ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯏꯟ ꯁꯣꯟꯕꯁꯤ ꯁꯣꯟꯐꯝ ꯈꯪꯂꯝꯗꯦ ꯑꯩꯁꯨ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯥꯏꯒꯤ ꯃꯄꯥ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯉꯤ ꯑꯩꯅ ꯑꯗꯨꯝꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯂꯣꯛꯂꯝ ꯃꯄꯥꯅ ꯆꯞ ꯆꯥꯅ ꯇꯥꯔꯤꯕ ꯖꯒꯥ ꯑꯁꯤ ꯑꯩꯅ ꯍꯤ ꯑꯁꯤ ꯂꯣꯛꯂꯝꯒꯤ ꯃꯄꯥ ꯑꯁꯤꯗ ꯐꯩꯖꯤꯜꯂꯒ ꯊꯠꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯨ ꯂꯣꯛꯂꯝꯒꯤ ꯃꯄꯥ ꯑꯁꯤ ꯑꯩꯒꯤ ꯍꯤ ꯑꯁꯤꯅ ꯐꯩꯖꯤꯜꯂꯦ ꯍꯥꯏꯗꯨꯅ ꯈꯪꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯣ ꯉꯁꯥꯏꯈꯩ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯩꯅ ꯍꯤ ꯑꯁꯤ ꯂꯥꯏꯒꯤ ꯃꯔꯝ ꯆꯞ ꯆꯥꯅ ꯐꯩꯖꯤꯜꯂꯨꯕ ꯃꯔꯝꯅ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯁꯤ ꯈꯜꯂꯒ ꯑꯩꯁꯨ ꯃꯈꯣꯜ ꯑꯁꯤ ꯇꯥꯅ ꯑꯩꯁꯨ ꯍꯤ ꯑꯁꯤ ꯈꯔ ꯂꯥꯞꯇꯛꯅ ꯍꯣꯟꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯝꯅ ꯑꯩꯅ ꯍꯤ ꯑꯁꯤ ꯍꯣꯟꯒꯦ ꯍꯥꯏꯗꯨꯅ ꯅꯧ ꯄꯥꯏꯔꯒ ꯈꯣꯠꯂꯛꯄ ꯍꯧꯕ ꯃꯇꯝꯗ ꯍꯤ ꯑꯁꯤ ꯃꯁꯤ ꯂꯦꯡꯉꯨ ꯍꯥꯏꯕꯗꯤ ꯑꯃꯠꯇ ꯌꯥꯈꯤꯗ꯭ꯔꯦ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯋꯥꯈꯜꯗ ꯈꯟꯕꯒ ꯂꯣꯏꯅꯅ ꯍꯤ ꯑꯁꯤ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯝꯅ ꯍꯤ ꯑꯁꯤ ꯑꯩꯅ ꯄꯥꯡꯒꯜ ꯑꯔꯩꯕ ꯐꯨꯗꯣꯛꯂꯒ ꯍꯣꯟꯖꯤꯟꯒꯦ ꯍꯥꯏꯅ ꯇꯧꯔꯕꯁꯨ ꯄꯥꯛ ꯍꯦꯛꯇ ꯌꯥꯈꯤꯗꯦ ꯑꯗꯨꯝꯅ ꯌꯥꯗꯕ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯑꯩꯁꯨ ꯃꯌꯥꯝꯗ ꯑꯩꯒꯤ ꯍꯤ ꯑꯁꯤ ꯃꯁꯤ ꯂꯦꯡꯉꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯈꯤ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕꯒ ꯑꯩꯁꯨ ꯍꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯍꯣꯟꯖꯤꯟꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯁꯤ ꯂꯦꯡꯂꯝꯗꯦ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯆꯞ ꯆꯥꯅ ꯇꯥꯈꯤ ꯍꯤ ꯑꯁꯤꯅ ꯍꯣꯟꯕ ꯆꯠꯈꯤꯗꯕꯒ ꯑꯗꯨꯒ ꯑꯁꯨꯝ ꯃꯇꯥꯏ ꯊꯪꯕ ꯁꯔꯨꯛꯇ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯀꯌꯥꯁꯤꯡ ꯑꯁꯤꯒ ꯏꯁꯥꯁꯤ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯋꯥꯈꯜ ꯑꯁꯤ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯐꯥꯊꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯃꯐꯝ ꯑꯁꯤ ꯅꯁꯥꯅ ꯈꯪꯂꯨꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯅꯁꯥꯒꯤ ꯍꯤ ꯑꯁꯤ ꯑꯃꯨꯛꯇꯪꯗꯤ ꯊꯥꯗꯣꯛꯄꯤꯌꯨ ꯅꯁꯥꯒꯤ ꯏꯃꯥꯒ ꯂꯝꯕꯥ ꯄꯥꯅꯕꯗꯤ ꯏꯇꯤꯛ ꯏꯄꯥ ꯁꯥꯖꯗꯦ ꯏꯃꯥ ꯏꯕꯦꯝꯃꯅ ꯊꯧꯆꯥꯟꯕꯤꯔꯕꯗꯤ ꯍꯤ ꯑꯁꯤ ꯑꯃꯨꯛꯇꯪꯗꯤ ꯊꯥꯗꯣꯛꯄꯤꯌꯨ ꯑꯁꯨꯝꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯦꯛ ꯈꯟꯈꯤꯕꯒ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯉꯁꯥꯏ ꯃꯈꯩ ꯍꯣꯟꯕ ꯆꯠꯈꯤꯗꯕ ꯍꯤ ꯑꯗꯣ ꯑꯩꯅ ꯍꯣꯟꯕ ꯃꯇꯝꯗ ꯍꯤ ꯑꯁꯤ ꯆꯠꯂꯛꯂꯦ ꯑꯗꯨꯝꯅ ꯑꯩꯅ ꯍꯤ ꯑꯁꯤ ꯍꯣꯜꯂꯒ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝꯊꯪꯅꯔꯤꯕ ꯏꯅꯝꯃ ꯑꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯁꯥꯏꯈꯩ ꯍꯤ ꯑꯗꯣ ꯍꯣꯟꯖꯤꯜꯂꯛꯄ ꯌꯥꯗꯕ꯭ꯔꯣ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤ ꯌꯨꯝꯗ ꯆꯪꯅꯔꯁꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯅꯔꯛꯂꯕꯅꯤ ꯏꯅꯝꯃꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯁꯨ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯏꯅꯝꯃ ꯍꯤ ꯑꯁꯤ ꯉꯁꯥꯏꯈꯩ ꯑꯩꯗꯤ ꯍꯣꯟꯕ ꯃꯇꯝꯗ ꯆꯠꯂꯨꯗ꯭ꯔꯦ ꯑꯗꯨꯒꯗꯤ ꯍꯤ ꯑꯁꯤ ꯂꯥꯏꯒꯤ ꯂꯣꯛꯂꯝ ꯃꯄꯥ ꯆꯞ ꯆꯥꯅ ꯑꯩꯅ ꯇꯣꯡꯂꯛꯂꯤꯕ ꯍꯤ ꯑꯁꯤꯅ ꯊꯠꯆꯜꯂꯨꯔꯦ ꯃꯔꯝ ꯑꯁꯤꯅꯅꯤ ꯉꯁꯥꯏ ꯑꯩꯅ ꯍꯤ ꯍꯣꯟꯕ ꯆꯠꯂꯛꯇ꯭ꯔꯤꯕꯗꯣ ꯑꯁꯤ ꯍꯥꯏꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯕ ꯏꯟꯗꯣꯝꯆꯥꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯤ ꯍꯣꯟꯖꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯅꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯁꯤꯕꯤꯅ ꯌꯥꯎꯒꯗꯕ ꯃꯇꯝꯗ ꯈꯨꯗꯝ ꯆꯥꯌꯦꯡ ꯎꯠꯄꯗꯨꯗꯤ ꯑꯩꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯑꯁꯨꯝꯅ ꯑꯃꯨꯛꯐꯛ ꯇꯧꯕꯁꯤꯗꯤ ꯑꯩꯗꯤ ꯑꯃꯨꯛꯐꯛ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯑꯗꯨꯝꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯇꯥꯈ꯭ꯔꯤꯕ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯆꯞ ꯂꯥꯎꯅ ꯍꯦꯛꯇ ꯂꯦꯞꯈꯤ ꯃꯇꯧ ꯑꯗꯨꯝꯅ ꯂꯦꯞꯈꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯆꯪꯅꯔꯁꯦ ꯍꯥꯏꯅꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯟ ꯁꯣꯟꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯌꯨꯝꯗ ꯆꯪꯅꯔꯛꯈꯤ ꯑꯗꯨꯝꯅ ꯌꯨꯝꯗ ꯆꯪꯅ ꯉꯁꯥꯏ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯏꯅꯝꯃ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯣꯛ ꯃꯄꯥ ꯑꯁꯤ ꯈꯔ ꯃꯔꯛꯇ ꯃꯊꯤ ꯐꯣꯡꯉꯤ ꯍꯥꯏꯕꯅꯤ ꯃꯗꯨꯅ ꯉꯁꯤ ꯑꯁꯤ ꯃꯊꯤ ꯐꯣꯡꯕ ꯅꯨꯃꯤꯠ ꯇꯥꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯐꯠꯇꯕ ꯂꯥꯏꯗꯤ ꯅꯠꯇꯕꯅꯤ나 ꯏꯁꯥꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯇꯧꯔꯛꯂꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯉꯁꯥꯏ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯗꯤ ꯏꯁꯥꯁꯤ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯈ꯭ꯔꯦ
imana pokpadagisu tamnaba haibasi karino amata khanglakti mina tamba wari sanabasingdadi tamnabaki wari asi takrabasu asengbada thingnadaba maramna isu ngasigi thokdo asina ahanbo oibanina isu isase karino itau tawkri tarang malang amada sapagi mawongda isase karino amada aina holiba hi asisu atum holiba haibaduni maukhina ngangnare basing asi aidi amata yawbanati maukhina ngangba khaktani aina tariba asi asomna ngihaki matungda aikhoisu isa gi yumda loina yongnare adamni yumda hek yoba matamda pung ado aina yingluba matamda pung 10 makhai khare helami aduga ngasai thokliba thokpum namak sing ado aigi sanupi ka aigi nupaga da paupum namak sing ado loina tammi as ngasidi kari matongno khangtreda imana pokpadagi thingnadaba ngaktani aina thingnarakliba si aigi wahi asida aigi nupaga sanupi ahalnasu kadawrake haidun hangi matam masida isu ngasai thokriba thokdok sing ado loina tammi ngasai aina insolingai matamda aigi mamang thangba sarukta phum ama lei phum asisu asuki matik yamna songi phum asigi wangmada khara hangba jaga ama lei jaga asida isu ikhang khanghokdana aina in yamna kan singlingai matamda mathak thangba saruktagi usek sanggo ma bairaklaga ahangba jaga matik aduda jamlaung hekta tasingki madugi matungda yamna songliba phum adusu masa mathanta san iroina neithikpagi makholama suru launa neithikpagi makholama yamna kan taba horaklami madu taruba matamda idi sasi karino ithok tokre aduga aina hi thangliba jaga asi laigi loklama pa sokpara haiduna isu yengi adabu aina hi thangliba jaga asidi laigi loklam jaga soktuna leiba maramna isu hi asi hontoke haiduna tawba matamda hi asi honba sungsa sakidi hi asi honabugidamakta pangkalasi araiba phodoklaga holabasu sukan kanada baduda isu aigi thamoinungda isorasi yamna kana ninglaba matungda isu hi asi kona thangda holapa yaribani adabu aina hi asi he khondolakpaga mafam aduda tawriba mayam sing adudi sab launa hekta lepki aisu matau kaya sing asida kiba amaga loinana ngakpa masu phauki aikhoi mayamsu mafam asida pantharaga laiba yadre hainaraba matungda ikoisu yumyumda honjalakliba masigi matung dai kuisu masa gi phamungda loina tum basang nakre masigi matung tarakpa nomising daisu mafam adumaktada sangsalaga hiyado thanglaga inasi sonkidre masigi matung dagi daisu thawdok singasi amata thingna kidre wariyasi matang asda losinjari karigumba wariyasi nungai bibu taragadi like amadi subscribe share to biram hajun hajari aduga amana adomadom gi isada asing batok wari sing lebiragadi aikona pitok sariba whatsapp number asida thabiraknabani singjari masigi dikaina nabaya thangjari mathangi warida amuk thingnarasi